ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯁꯤꯡ ꯅꯤꯡꯊꯧꯖꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞ ꯋꯥꯡꯈꯦꯝ ꯀꯤꯁꯟ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯤꯖꯔꯛꯂꯒꯦ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯤꯡ ꯀꯤꯁꯟ ꯀꯧꯏ ꯏꯊꯥꯏ ꯈꯨꯅꯧꯗꯒꯤꯅꯤ ꯃꯇꯝ ꯑꯗꯨ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯈꯠꯂꯛꯄꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯎꯁꯪꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯋꯥꯡꯉꯨꯗ ꯊꯥꯕꯜ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯔꯁ ꯅꯠꯇ꯭ꯔꯒꯅ ꯏꯁꯦꯟ ꯍꯥꯏꯅꯁꯨ ꯀꯧꯏ ꯃꯥꯒ ꯑꯩꯒ ꯊꯥꯕꯜ ꯆꯠꯁꯤ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ ꯑꯩꯗꯤ ꯒꯥꯔꯤ ꯑꯗꯨ ꯀꯌꯥ ꯊꯧꯕꯗꯤ ꯍꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯗꯥ ꯑꯃꯒꯤ ꯒꯥꯔꯤꯅꯤ ꯂꯣꯠꯅ ꯂꯧꯔꯒ ꯂꯥꯛꯄꯅꯤ 이반이 숨락바나 이타이담 역시락람이 람비수 얌나 파바나티 이타이담기 겟 아두 헥란 토락바가 다마두기 통미야이데 라이 상마 사마나이 아이수 다마두다 타벌기 망알레도다도 막 이행도를 레이니 타벌기 망알도다 다마두 이행마다 아수키 마틱 파자이 아이네 가리야도 감드나 다마두 아이기 마루광의 학 이행이 아두보 아이네 꼬이나 수미행바다 다무기 마야이데 사리바 라이 상가도다 가리구마 미구마 만바마 ꯂꯪꯅ ꯃꯃꯤ ꯑꯣꯏꯅ ꯀꯔꯤꯑꯣꯏ ꯇꯧꯕ ꯄꯣꯠꯁꯛ ꯑꯃ ꯎꯈꯤ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯃꯔꯨꯞꯇ ꯑꯩꯅ ꯍꯥꯏ ꯚꯥꯏ ꯊꯣꯡ ꯃꯌꯥꯏꯁꯤꯗ ꯀꯔꯤꯅꯣꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯡꯈ꯭ꯔꯤ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯩꯅ ꯍꯥꯏ ꯚꯥꯏ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯊꯥꯕꯜ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯧꯔꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯥꯕꯜ ꯃꯐꯝ ꯑꯗꯨ ꯌꯧꯔꯤ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯄꯨꯡ ꯑꯗꯨ ꯊꯥꯕꯜꯒꯤ ꯅꯨꯡꯉꯥꯏꯔꯕ ꯇꯟꯊꯥꯗ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯄꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯣꯡꯃꯤꯟꯅꯔꯝꯃꯤ ꯊꯥꯕꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯣꯡꯗꯨꯅ ꯂꯩꯔꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯅꯈꯤꯕꯗꯣ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯣꯡꯕꯗꯨꯗ ꯑꯩꯁꯨ ꯀꯔꯤꯃꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯑꯁꯨꯝ ꯆꯣꯡꯂꯛꯄꯗ ꯑꯩꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯅꯣꯡ ꯃꯃꯤꯠ ꯈꯛꯂꯝꯕꯗꯒꯤ ꯅꯣꯡ ꯈꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡ ꯈꯣꯡꯂꯛꯄꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨ ꯊꯣꯛꯂꯛꯏ ꯚꯥꯏ ꯊꯥꯕꯜ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯗꯤ ꯄꯨꯡꯒ ꯑꯃꯠꯇ ꯌꯦꯡꯍꯧꯗ꯭ꯔꯦꯗ ꯚꯥꯏ ꯅꯪ ꯁꯥꯎꯔꯅꯨꯀꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯕꯥꯅꯤ ꯑꯗꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯣꯡ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤꯔꯝꯃꯤ ꯑꯩꯅ ꯍꯥꯏ ꯚꯥꯏ ꯏꯊꯥꯏꯗ ꯃꯗꯣꯝꯗ ꯍꯜꯂꯒꯨꯝꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯈꯤꯕꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯕꯦꯔꯥ ꯀꯥꯕ ꯌꯥꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯋꯥꯡꯉꯨꯗꯒꯤ ꯏꯊꯥꯏ ꯈꯨꯅꯧ ꯇꯥꯕ ꯁꯂꯝ ꯂꯝꯕꯤ ꯑꯗꯨꯗ ꯃꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯁꯝꯃꯒ ꯆꯠꯂꯁꯤ ꯗꯥꯃꯗꯣꯝꯗ ꯆꯠꯂꯕꯗꯤ ꯅꯣꯡ ꯁꯣꯏꯗꯅ ꯅꯪꯂꯕꯁꯨ ꯌꯥꯏ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯉꯁꯥꯏ ꯎꯈꯤꯕꯗꯣ ꯑꯩ ꯑꯗꯣꯝꯗꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦꯗ ꯑꯁꯥꯝꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯁꯥꯝ ꯂꯝꯕꯤ ꯑꯗꯣꯝꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯏ ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯐꯕ ꯅꯠꯇꯦ ꯁꯂꯝ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯅꯣꯡꯁꯨ ꯃꯔꯤꯛ ꯃꯔꯤꯛ ꯆꯨꯕ ꯍꯧꯔꯛꯏ ꯒꯥꯔꯤꯁꯨ ꯌꯥꯝꯅ ꯊꯧꯕ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯇꯞꯅ ꯊꯧꯔꯛꯏ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯑꯩꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯐꯨꯠ ꯃꯨꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞꯅ ꯚꯥꯏ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗ꯭ꯔꯕ꯭ꯔꯣ ꯊꯥꯎꯗꯤ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯍꯧꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯨꯠꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯤ ꯅꯣꯡꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯀꯟꯈꯠꯂꯛꯂꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯕꯥꯏꯛ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏ ꯚꯥꯏ ꯏꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯏꯟꯕꯗꯒꯤ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯎꯆꯦꯜ ꯅꯥꯁꯤꯟꯅ ꯍꯧꯔꯛꯏ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯂꯒ ꯊꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯈꯤꯇꯪ ꯊꯧꯔꯛꯄꯗ ꯂꯝꯕꯤ ꯑꯗꯨ ꯃꯇꯥꯏꯗ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯩ ꯃꯅꯝ ꯑꯃ ꯑꯩꯒꯤ ꯅꯥꯇꯣꯟ ꯑꯁꯤꯗ ꯅꯃꯛꯈꯤꯕꯗꯣ ꯑꯩꯅ ꯍꯥꯏ ꯚꯥꯏ ꯀꯗꯥꯏꯗꯒꯤ ꯂꯩ ꯃꯅꯝꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ ꯂꯃꯥꯡ ꯑꯁꯤꯗꯕꯣ ꯀꯗꯥꯏꯗꯒꯤ ꯂꯩꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯚꯥꯏ ꯅꯪꯅ ꯅꯝꯃꯦ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯅꯝꯗꯦꯗ ꯃꯍꯥꯛꯅꯁꯨ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯣꯡ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯡꯗꯣꯛꯂꯝꯃꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯎꯔꯤ
ꯒꯥꯔꯤꯒꯨꯝꯕ ꯑꯃ ꯂꯥꯞꯇꯛꯅ ꯑꯉꯧꯕ ꯃꯤ ꯃꯥꯟꯕ ꯑꯃ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯁꯤ ꯀꯗꯥꯏ ꯈꯥꯝꯃꯒꯅ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯃꯨꯠꯄ ꯊꯧꯔꯒꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯑꯩꯅ ꯍꯟꯗꯛ ꯎꯔꯤꯕꯁꯤꯗꯤ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯔꯨꯞ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯔꯝꯗꯦ ꯑꯩꯁꯨ ꯑꯁꯨꯝ ꯀꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯎꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯁꯥꯁꯤ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯁꯥꯁꯤꯗ ꯁꯕꯨꯝ ꯁꯕꯨꯝ ꯇꯧꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯈꯪꯊꯣꯛ ꯍꯨꯖꯤꯜꯂꯛꯈꯤꯔꯝꯃꯤ ꯑꯩꯒꯤ ꯃꯤꯠꯇ ꯃꯁꯤꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯂꯤ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗꯒꯤ ꯑꯩ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯈꯤꯔꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯌꯥꯡꯕ ꯁ꯭ꯄꯤꯗ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩ ꯑꯗꯨꯃꯛ ꯋꯥꯈꯜ ꯆꯣꯏꯈ꯭ꯔꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯏꯃꯥ ꯕꯕꯥ ꯑꯩꯒꯤ ꯃꯔꯨꯞ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯆꯪꯉꯛꯏ ꯑꯃꯥꯏꯕꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯒ ꯏꯃꯥꯅ ꯗꯈꯤꯅꯥ ꯇꯧꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯀꯃꯥꯏꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯌꯨ ꯌꯥꯗꯦ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯋꯥꯍꯪ ꯑꯗꯨ ꯏꯁꯥ ꯑꯁꯤꯗ ꯐꯨꯝꯕꯪꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯋꯥꯡꯈꯦꯝ ꯀꯤꯁꯟ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯀꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯁꯟꯗꯣꯛꯅ ꯏꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯤ ꯃꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ